International Observation Committee on Puya Meithakhibagi ICOP na chahi khudingi waksingi kolumdoi ni panbada pangthoktuna lakpa Puya Meithakhibagi Ningsing Kumon chahi asi oina so ICOP na sinduna Puya Meithakhibagi chahi chaniga marfutara taret suba Ningsing Kumon thouram ngasi konung kanglada pangthokhre kangla ultramangda Puya Meithakhibagi thouram pangthoklaba matung laioi khraba matamadugi thongna farabai pai pusing aduda mafamda minute ani 2 minute leptuna koknoduna ikai khumnaba utke ngasige thouram aduda ICOP ke chairman Morangthep Naudalen khomba maitai ICOP ke convener Morangthep naw khomba maitai ICOP ke convener Anwari Nur Jahan maitai National Front Kanglai Paki President Chingshubam Wangambi Leima Manipur State Sumanila Council ki Secretary Yumnam Nilachandra Yauna Milan Wama United Manipur Muslim Women Development Organization Lining Hall Nauria Fulo Charitable Trust All Manipur Recognized Private School Welfare Association ge maru oiba thami singsu saruk ya ke ICOP ke chairman Morangthep Nodal Naudalen khombana phongdokhibada Puya Meithakhibagi maitai khunai asi lekha tarakhibani adugumba lekha taraba maitai khunai asi amukhana hingat hanaba Puya Meithakhibagi Ningsing thouram pangthorakpana ngasi di saruk ahum thokpagi saruk amagumbadi mai pakle haiba yai adubo maitai khunai mapung fana hingat kadagba saruk ani wali haibasi aikoi khudimangna kawoidabani maramaduna haujik maitai khunai mapung fana hingat hanaba aikoi nomaizing khudingi natraga chayol amagda Numit ama punna phaminaraga wa tanaminasi yamna mathau tare lekai da leiba iresa singna maitai khunai yai fanaba honaminabada matam oire haba wafam thamkhe